Ngasidagina chahi tara marigi mamang inkumja lisingani mapan gi July 16 gi ayuk pung tara minute nifu mangarom taba matamda Imphal gi mayai chabuk BT Rota Manipur Police Commando gi khutta laikhidraba Chungkham Sanjit amadi chaithorakpa maruna panduna sikhiba thokchom Rabina gi misida CBI na paikiba case ki wayal ngasi session judge Imphal is W Tonen Maitaina open court Laothokkhre ngasi Laothokhiba wayal aduda CBI gi prosecution na Sanjit pu Police Commando na faraga pharmacy amagi manungda pusilaga kaptuna hatkibani haina tehalka magazine da English ngani mapan gi August 9 da pangthokhiba photo sing adu achumbani haibagi chapchaba evidence amadi certificate puthokpa ngamdabadagi thodok aduda Chennai hariba Manipur Police ke personal mapan gi mathakta sirakhiba Maral sing court kaktuna Maral Leite Haina Laothokpaga loinana case asidagi Maral copy khre session judge ki order aduna high section 197 CRPC ki makhada prosecution sanction leitaba amadi Indian Evidence Act ki section 65B clause 4 gi makhada mathau taba certificate watpana maram oiduna accused pumnamak leiriba case asidagi Maral copy makhoi bail bond sing asidagi discharge story haina order aduna khanganke tehalka da pongkhiba photo sing adu aseng bani haibagi certificate piba ngamdaba photo state copy oibana logi makhada loba yadaba loidana police personnel sing aduna thodok thokhiba numituda makhoigi mathaudagi ka henba tokhi haibagi atai atopa wahaigi natraga documentary gi oiba evidence amata prosecution na puthokpa ngamdre haina session judge ki order asina hari panba yabadi case asida accused oikhiba police personnel sing adudi matam aduda Imphal PS ki OC oikhiba inspector Y Munal atai commando personnel sing aduna Hizam Devendra Thongnauzam Herozit Ngangom Toyaima Wahengbam Binoy Thoksom Jagat Muhammad Imran Khan Oinam Keshor amadi Makan Kanjung Chwatheni